Manipuri wari lekolna mayamu taramna okjeri. Chakotpana kham thenglaba bigyan gi juk asida lam amaga hiram amada hekta da hidana duna. Prithibi pumba ut olhan bayaba khutlai pesina duna. Miyoi bagi mating pangnaba artificial intelligence AI technology su kham thengna chakotnaraba matam asida. History gi kachin amada yauduna leiri tungda lakadaba thodok wathok singbu haiba ngamba miyoi singi wari su. Tungda kari thoklakani haiba wahang sigi paukhumdi kham thengna chakhotlaba science and technology na pibasu aruba amadi oiri. Adubu Prithibi gi miyamna su yanaraba experts singna su yanaraba miyoi khara leiri. Makhoina tungda thoklakadaba thodok sing hairamba aduga kona thodok thoklaba matungda chummi haina khanaraba miyoi singi marakta maru oiba miyoi ani khakki wari puduna lakjari. Khudol tamjari ngasigi wari Nostradamus and Baba Bhanga prediction 2025 kari thoklagaba. Baba Bhanga hairibi nupi asi 31st January 1911 da Strumika haiba North Macedonia da leiba khungang amada puki. Kona di mahak Bulgaria haiba lamadu da leiki. Mahak na chahi ahumari bharak padwaida mamaga kainaki. Mapana army oibanina lan chatkibana ayamba matamda mahaki yumlonaba amadi mari mata singna yoklaki. Mahakna chahi 12 surakpa duwaida nonglei nungsit tornado amana humduna pukhatluraga anakpa lobuk amada tasilaki. Maduna maram oiraga mahaki mamit animak tangki. Adubu mamit tanglaba matungda mangonda angakpa saktam sing vision kaya uba horaklami. Langi saktam sing natural disasters ni shiba amadi Prithibi gi aphawa political leaders in the saktam sing. Mahak 11 August 1996 ta masagi chahi marfu manga suba matamda lekhide. Mahak na hinglingai da Prithibi da thokadauba achauba thodok singi matangda prediction kaya tawrami. Kona akhang ahe expert singna amadi miyamna mahaki prediction asi chumra haina launari. Mahakna America da thokiba Prithibi gi miyamna tu chungna khiba thodok September 11, 2001 samna miyamna 9/11 attack haina khangnaba. America gi Twin Tower da plane paishinduna tower ani subu uphul tana thugai khiba asigi matangda mahakna hanana tawramba prediction da the American Britain will fall after being attacked by the steel birds. The wolves will be howling in the bush. Chaurakna hairabada steel gi uchek sing lakduna America gi machin manau ani da attack tawduna tugani aduga miyamsu awa ana nangani. Prediction nasi 2001 Twin Tower kairaba matungda angakpa phangna popular oirakhi. Asumna achauba ithak ama lakduna samudra mapal khumkhigani aduga miyoi singna ising manungda mangkhigani haina mahakna prediction tawramba asina. 2004 da Indian Ocean da achauba tsunami thoktuna Asia da miyoi lak ani henba punsi manghan khiba asi oiramba yai haina expert amadi miyamna launai. America gi 44th president asi black na oigani hairamba prediction adu Barack Obama na America gi 44th president oiduna ahanba history oina first African American US president oiki. Aduga 1991 da USSR hojikna Russia machet kaya thokna kai khiba adugi prediction aduzu Baba Bhanga gi prediction da achauba lebak ama century loramdai da kaigani haina hairambadura haina longnai. Ukraine da 1986 da Chernobyl nuclear power plant reactor kaiduna radioactive ki leichilna mamhan khiba adusu mahaki prediction da hairami haina longnari. Prediction singasi mit tanglebi nupi amana karamna mahaki vision da uribano haibasi angakpu wahang ama oiribani. Nostradamus amasung Baba Bhanga gi 2025 ki prediction laktringai da Nostradamus ki matang da su wafam kharadang hana panjaramge. Nostradamus 14 December 1503 da France da poki. Nostradamus ki su mahakna piramba prediction singi maramda kharadang thamjage. Masi miyam amadi expert singna chummi haiduna khanariba prediction singni. The Great Fire in London 1666 Sok 1666 ta London da achauba mai chakpa ama thoki
मदुदा लंदन की अयाम सरू संदोखीदुना चाखी मई अदो नुमित मरीनी कनबा ngamदना चाखी मसी नोस्ट्राडामसना असुमना प्रेडिक्ट तौरमे The blood of just will be demanded of London, burned by fire in the year 66. Amana 1789 da French Revolution haukiba adusu Nostradamusna century ani chahi chani gi mamangda predict tawkhre haina longne. French Revolution aduda matamdugi ningthau King Louis XVI phaduna miyamna loishinki asumna prediction pirame songs, chants and demands from the enslaved princes and the Lord held captive in iron cage. Prithibigi maming leiraba ningthaurel Napoleon Bonaparte poklakani amadi achauba ningthaurel oigani haibasimasu Nostradamusna hanana predict tauramki haina launari. Adolf Hitler poklakani haibagi matangdasu mahakna asumna predict tauramki. Lairaba angang ama pokani aduga yamna ngangani amadi mahaki wangang amadi propagandana mahakpu achauba power paihangani. Adolf Hitler Austria da yamna lairabi imung amada poki mahaki wangang amasung propagandana mahakpu power paihanduna German gi luchingba oihanki amadi World War II thokhanki. 1945 da Hiroshima amasung Nagasaki da atom bomb thadaduna mioi lakh kaya sikhiba amadi steel phawba mai chakhanki. World War II su loishinkiba pumnamaksi Nostradamus ki prediction da yauri haina longne. 2 cities shall suffer from scourges unseen, hunger, plague, fire, and steel shall descend upon them. Nostradamus 1566 da laikhide. Mahak laikhidraba matungda angakpa wari amasu leiri. Nostradamus ki koki saru skull da yu haiduna thakpa ngamba midudi Nostradamus kumna phawgani haiduna thajanaba ama leinaki. Maduda naha ahum khakna ahingda Nostradamus ki mongpham adu hangdoknaba laklami. Mongpham gi mathakta khilliba nung aduda asumna iramki. Mongpham asibu disturb tawrabadi soidana sigani. Adubu naha ahum aduna thawsadaduna mongpham adu hangdoktuna ku manungda leiriba Nostradamus ki skeleton adudagi koki saruk skull adu lauthoklaga nupa amana yu haiduna thakki. Adubu kadomdagino khanghaudana nongmai maru stray bullet ama haijilaktuna yu thakluriba nupa adu panduna shiki hai. Hena ngaklibadi Nostradamus ki skeleton gi thabak mapada yot ki plate amada 1791 haiduna thaduna lerami. Chahi asini makhoina mongpham adu hangdokluriba chahi adu Nostradamus na hinglingaida yot ki plate adu da iramba chahi ni. Chahi sida mahak ki mongpham hangdolakani haibasi mahak hana khangba jatla angakpa mani. 2025 Baba Bhanga amadi Nostradamus anina haujik thokliba Europe ki lan haibadi Russia Ukraine na chingba tang tadaba lan gi phibam kaya gi prediction asi manana piri haina longnei. Baba Bhanga na Russia na mapangal kanba sakti leiba lebak amu oirakani haiba prediction asi chummi haina longnari. 2025 ta angang ba atia oigani sahar sing chamthokhigani amamba maikhuna leichil loigani. Europe ta downfall lakpa asina chingba prediction tawrame. Nostradamus na tamthiba lan leigani western countries singda hatna sunaba thokani. Catastrophic natural disaster haibadi volcanic eruption ising ichau kaya mayok nagani. Prithibi gi achauba sakti leiba lebak ahum awaba tagani. Asumna Nostradamus amasung Baba Bhanga gi prediction asida 2025 amadi masigi matung tarakpadadi Prithibi gi oina yengbada awa ana kaya achauba lan kaya amadi Prithibi gi oina punna mangmina khibeyai aduga anoba mirol amaphau amuk lakani haibagi prediction piri haina longnari. Karigumba haujik thokliba Russia Ukraine gi lan hena pakthok chawthoraktuna China Taiwan gi lan tawnaratuna North Korea South Korea khuthokna raktuna amasung India Pakistan lan tawna raktuna michang khomna raktuna achauba Prithibi gi lanjau ama onkhiba tarabadi nuclear sakti leiba lebak ngaktanina Nostradamus amadi Baba Bhanga na piramli hainariba prediction angang ba atia sahar sing chamthokhiba amuba maikhuna leichil loina khumduna leikhini hairiba amasung
अनौब पृथ्वी अमा हौगनी हाइरिबसिंग असि ओइगदौरिब जाला हंगबा याबा वाहंगनि अदुबु वर्ल्ड वार 3 बु थोक्लबदि लाइरबसु इनाखुनबसु फमनाइबसु मिचमसु अमुक्तद पुन्न उफुल ओनमिनखिगनी बोम अदुना ताबा हौख्रबदि मतमना पुरकलगनी हौजिक लैरिबा पृथ्वीगी लानगी फिबम असिगा नोस्ट्राडामस समदि बाबा भंगागी प्रेडिक्शन असिगा कदाई फौब चानबगे हाइबदुदि येंखिब तारे मतंग असिदा मणिपुरी वारी लेकोलना पुजरकपा ngasiगी वारी लोसिनजरी पुमनमकपु अमुक्का हना खुरुमजरी।